Indiaꯒꯤ ꯃꯥꯏꯀꯩꯗꯒꯤ 73,6716 ꯔꯥꯏꯐꯜ US ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯏꯟꯗꯤꯌꯥꯅ US ꯂꯧꯒꯗꯧꯔꯤꯕꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ 2019ꯗ 72,400 6716 ꯔꯥꯏꯐꯜ ꯂꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ 66,400 ꯔꯥꯏꯐꯜꯁꯅ ꯑꯥꯔꯃꯤꯁꯤꯡꯗ ꯄꯤꯈꯤ, ꯑꯗꯨꯒ 4,000 ꯔꯥꯏꯐꯜꯁꯅ ꯑꯦꯌꯔ ꯐꯣꯔꯁꯇ, ꯑꯗꯨꯒ 2,000 ꯔꯥꯏꯐꯜꯁꯅ ꯅꯦꯚꯤꯗ ꯄꯤꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯔꯥꯏꯐꯜꯁꯤꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ ꯈꯛꯇꯃꯛ ꯄꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯐꯤꯜꯗ ꯑꯃꯁꯨꯡ ꯄꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯂꯩꯔꯤꯕ ꯄꯔꯁꯅꯦꯜꯁꯤꯡ ꯑꯁꯤꯗꯁꯨ ꯄꯤꯕ ꯍꯧꯔꯛꯄꯗꯒꯤ ꯔꯥꯏꯐꯜ ꯑꯁꯤꯒꯤ ꯗꯤꯃꯥꯟ ꯍꯦꯟꯒꯠꯂꯛꯇꯨꯅ ꯀꯣꯟꯅꯗꯕꯗꯒꯤ ꯅꯧꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯔꯛꯂꯤꯕꯅꯤ꯫ 6716 ꯍꯥꯏꯔꯤꯕ ꯔꯥꯏꯐꯜ ꯑꯁꯤ US ꯀꯝꯄꯅꯤ 6 SOR ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯁꯥꯕ ꯔꯥꯏꯐꯜ ꯑꯃꯈꯛꯅꯤ꯫ ꯔꯥꯏꯐꯜ ꯑꯁꯤ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯕ 600 ꯃꯤꯇꯔꯒꯤ ꯔꯦꯟꯖ ꯑꯣꯏꯕ ꯁꯤꯃꯤ ꯑꯣꯇꯣꯃꯦꯇꯤꯛ ꯑꯃꯁꯨꯡ ꯑꯣꯇꯣꯃꯦꯇꯤꯛꯀꯤ ꯐꯤꯆꯔ ꯌꯥꯎꯕ, ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯕ ꯇꯦꯝꯄꯔꯦꯆꯔꯁꯤꯡꯗꯁꯨ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯥꯏꯐꯜ ꯑꯃꯈꯛꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗ US ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯃꯤꯂꯤꯇꯔꯤ ꯑꯦꯗ ꯑꯣꯏꯅ $500 ꯃꯤꯂꯤꯌꯟ ꯄꯤꯅꯕꯒꯤꯗꯃꯛ ꯋꯥꯐꯝ ꯍꯧꯖꯤꯛ US ꯌꯥꯝꯅ ꯀꯟꯅ ꯈꯟꯅꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯋꯦꯄꯟꯁꯤꯡ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯁꯔꯨꯛꯇꯤ ꯔꯁꯤꯌꯥꯗꯒꯤ ꯏꯝꯄꯣꯔꯠ ꯇꯧꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒ꯭ꯂꯣꯕal ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕ ꯅ꯭ꯌꯨꯁꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯔꯛꯄ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ US ꯕꯥꯏꯗꯟ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯁꯦꯛꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯄꯦꯟꯗꯦꯟꯁ ꯑꯁꯤ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ US ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯌꯨꯔꯣꯞꯀꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯔꯁꯤꯌꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯁꯨ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯈꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯁꯦꯝꯖꯈ꯭ꯔꯕꯅꯤ꯫ US ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯂꯩꯔꯒ USꯗꯒꯤ ꯂꯩꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ USꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯕꯖꯦꯠ ꯑꯁꯤꯗꯤ ꯌꯥꯝꯗꯕꯅꯤꯅ ꯔꯁꯤꯌꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤꯅ ꯃꯃꯜ ꯍꯣꯡꯕ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯔꯁꯤꯌꯥꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ USꯗꯒꯤ ꯏꯟꯗꯤꯌꯥꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ USꯅ ꯔꯁꯤꯌꯥꯗꯒꯤ ꯑꯍꯦꯟꯕ ꯀꯔꯝꯕ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯕꯥꯏꯗꯟꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ US ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯐ꯭ꯔꯤꯗ $500 ꯃꯤꯂꯤꯌꯟ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤꯕ ꯑꯁꯤ ꯋꯥꯐꯝ ꯑꯗꯨꯒꯁꯨ ꯃꯔꯤ ꯂꯩꯅꯔꯝꯕ ꯑꯗꯨꯃꯛ ꯌꯥꯏ꯫ US ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ US ꯑꯁꯤ ꯂꯣꯡ ꯇꯥꯔꯝꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯏꯐꯣꯔꯠ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯥꯗꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ USꯀꯒꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯈꯤꯕ 2+2 ꯗꯥꯏꯂꯣꯒ ꯑꯗꯨꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯈ꯭ꯔꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗ ꯂꯩꯔꯝꯂꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯗꯤꯄꯦꯟꯗꯦꯟꯁ ꯑꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯇꯨꯅ ꯗꯥꯏꯚꯔꯁꯤꯐꯥꯏꯗ ꯑꯣꯏꯕ ꯑꯗꯨꯃꯛ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯃꯥꯔꯀꯦꯠ ꯑꯁꯤꯗ US ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ USꯅ $500 ꯃꯤꯂꯤꯌꯟꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯑꯦꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯅ ꯃꯗꯨ ꯑꯦꯛꯁꯦꯞ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ US ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯀꯗꯧꯔꯤꯕ ꯑꯦꯗ ꯑꯁꯤꯁꯨ ꯀꯟꯗꯤꯁꯟ ꯑꯃꯒ ꯂꯣꯏꯅꯅꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯤꯔꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯅ USꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯒꯗꯧꯔꯤꯕꯅꯤ꯫